ꯇꯥꯖꯅꯤꯡꯕ ꯈꯣꯟꯖꯦꯜꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯔꯥꯍꯨꯜꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯔꯥꯍꯨꯜꯗꯨ ꯃꯈꯣꯟ ꯅꯤꯛꯂꯞꯅ ꯂꯤꯛꯂꯝꯕꯨ ꯀꯧꯔꯛꯏ꯫ ꯂꯤꯛꯂꯝ꯫ ꯔꯥꯍꯨꯜꯗ ꯂꯤꯛꯂꯝꯅꯤ ꯍꯥꯏꯕ ꯍꯥꯏꯗ꯭ꯔꯕꯁꯨ ꯔꯥꯍꯨꯜꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯐꯖꯅ ꯈꯪꯕꯤꯔꯝꯕ ꯑꯗꯨꯗ ꯂꯤꯛꯂꯝꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯅꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯀꯩꯁꯨ ꯈꯪꯗꯅ ꯂꯩꯔꯝꯂꯤꯕꯅꯤꯀꯣ꯫ ꯃꯥꯅꯗꯤ ꯁꯤ ꯌꯧꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯔꯥꯍꯨꯜ? ꯑꯩꯗꯤ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯂꯤꯛꯂꯝ ꯅꯪ ꯁꯥꯎꯅꯨ, ꯑꯩ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯑꯩꯁꯦ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯏꯁꯥꯅ ꯁꯦꯝꯗꯣꯛꯆꯔꯒꯦ ꯈꯜꯂꯛꯄ ꯃꯇꯝꯁꯤꯗꯅ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯍꯧꯕꯤꯔꯦ꯫ ꯔꯥꯍꯨꯜ, ꯑꯩꯗꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯗ ꯍꯤꯡꯖꯕꯤꯅꯤ꯫ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝ ꯑꯃꯅ ꯑꯩꯒꯤ ꯏꯃꯦꯖ ꯁꯣꯛꯍꯟꯅꯤꯡꯗꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯪꯕꯨꯁꯨ ꯂꯤꯛꯂꯝꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯔꯥꯍꯨꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯍꯨꯜꯅ ꯅꯨꯡꯉꯥꯏꯇꯅ ꯉꯥꯎꯁꯤꯟꯅꯕ, ꯋꯥꯔꯛꯄ ꯉꯝꯗꯕ, ꯅꯤꯁꯥ ꯆꯥꯕ ꯑꯩꯕꯨ ꯅꯪꯒꯤꯅꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯂꯣꯏ꯫ ꯃꯇꯤꯛꯁꯨ ꯆꯥꯗꯦ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯝ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤꯁꯦ ꯃꯥꯡꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯪꯕꯨ ꯍꯥꯏꯅꯕ ꯏꯃꯥ ꯄꯥꯕꯨꯡ ꯊꯥꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯅꯪꯁꯨ ꯉꯥꯏꯔꯝꯈꯣ꯫ ꯑꯁꯨꯝꯅ ꯃꯛ ꯑꯅꯤꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯈꯔ ꯈꯔ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯐꯅ ꯁꯥꯔꯕꯁꯨ ꯂꯤꯛꯂꯝꯅꯗꯤ ꯔꯥꯍꯨꯜꯕꯨ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯈꯤꯕ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯝꯕ ꯔꯥꯍꯨꯜꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ꯫ ꯃꯤ ꯑꯃꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯕꯨ ꯀꯠꯊꯣꯛꯇꯨꯅ ꯇꯥꯏꯕꯪ ꯄꯨꯝꯕꯒꯤ ꯋꯥ ꯇꯥꯗꯅ ꯅꯨꯡꯁꯤꯕ ꯃꯥꯇꯕꯨ ꯈꯟꯖꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯂꯦꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯥꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕ ꯐꯅ ꯌꯥꯝꯅ ꯈꯪꯂꯕꯁꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯂꯤꯛꯂꯝꯅ ꯄꯥꯝꯖꯕꯗꯤ ꯔꯥꯍꯨꯜꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯥꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯈꯛꯇꯅꯤ꯫ ꯁꯣꯝꯗꯅ ꯔꯥꯍꯨꯜꯗꯤ ꯂꯤꯛꯂꯝꯒ ꯃꯥꯒꯒꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯃꯪꯂꯥꯟꯗ ꯇꯥꯎꯕ ꯑꯉꯥꯎꯕ, ꯂꯝꯍꯥꯡꯗ ꯌꯥꯔꯦꯛꯄ ꯂꯝꯂꯥꯟꯕ ꯑꯣꯏꯅ ꯂꯦꯜꯂꯤ꯫ ꯑꯉꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯀꯌꯥꯗꯁꯨ ꯈꯦꯠꯅꯔꯤꯕ꯫ ꯑꯃꯅ ꯅꯨꯡꯁꯤꯃꯟꯕꯒꯤ ꯋꯥꯖꯕ, ꯑꯃꯅ ꯅꯨꯡꯁꯤꯌꯨ ꯌꯥꯗꯕꯒꯤ ꯋꯥꯖꯕ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯐꯦꯌꯔꯋꯦꯜ ꯅꯨꯃꯤꯠꯅꯤ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯕ ꯄꯨꯡꯐꯝ ꯑꯗꯨꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯗꯨ ꯀꯥꯏꯅꯈꯤꯗꯧꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯅ ꯊꯨꯝꯍꯜꯂꯛꯄ ꯃꯤꯀꯨꯞꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯟꯊꯣꯏ ꯑꯃꯗꯤ ꯂꯦꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯏꯅꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯅ, ꯈꯪꯍꯧꯗꯦꯀꯣ, 11ꯒꯤ ꯁꯦꯛꯁꯟ ꯍꯧꯈꯤꯕꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯀꯥꯏꯅꯕ ꯃꯤꯀꯨꯞ ꯌꯧꯔꯝꯃꯤ꯫ ꯑꯁ ꯀꯩꯅꯣ ꯏꯃꯣꯁꯅꯦꯜ ꯑꯣꯏꯁꯜꯂꯛꯏꯁꯤꯅ? ꯁ꯭ꯀꯨꯜ ꯂꯣꯏꯈ꯭ꯔꯗꯤ ꯀꯥꯏꯅꯔꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗꯣꯏꯁꯤꯗꯤ꯫ ꯍꯥꯏꯖꯕꯩ ꯋꯥꯅꯤꯗ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯛꯅ ꯊꯦꯡꯅꯕꯁꯨ ꯐꯪꯉꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯁꯦ ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯔꯛꯑꯔꯣꯏ꯫ ꯅꯪꯅ ꯇꯝꯗꯣꯏꯕ ꯀꯣꯂꯦꯖꯇꯨꯗꯒꯤ ꯑꯃꯃꯨꯛ ꯊꯦꯡꯅꯈ꯭ꯔꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯄꯨꯟꯅ ꯆꯠꯂꯁꯤꯗꯅ꯫ ꯂꯦꯝ, ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯏꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯗ꯭ꯔꯦꯗ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯥꯏꯔꯤꯛꯀꯁꯦ ꯃꯈꯥꯁꯨ ꯇꯝꯅꯤꯡꯗ꯭ꯔꯦ꯫ ꯀꯩꯗꯧꯕꯩ ꯇꯝꯃꯣꯏꯗꯣꯏꯅꯣ? ꯅꯪꯁꯨ ꯃꯈꯥ ꯇꯝꯗꯕ ꯌꯥꯔꯣꯏ꯫ ꯃꯄꯥꯟꯗ ꯇꯝꯃꯒ ꯍꯦꯛꯇ ꯍꯩꯗꯧ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯑꯐꯕ ꯀꯣꯂꯦꯖ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯁꯨ ꯆꯠꯅꯤꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯤꯡꯁꯤꯗ ꯆꯠꯇ ꯌꯥꯗꯕꯩ ꯆꯠꯀꯗꯣꯏꯅꯤ꯫ ꯅꯪ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯁꯤꯟꯊꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨꯗ ꯃꯔꯛ ꯐꯠꯊꯠꯇꯨꯅ ꯃꯉꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯧꯅꯔꯤꯁꯤꯅ? ꯌꯥꯝ ꯄꯛꯇꯦꯍꯦ꯫ ꯄꯦꯔꯤ ꯄꯦꯔꯤ ꯊꯨꯡꯁꯨ ꯊꯨꯡꯅꯔꯣꯏ꯫ ꯅꯣꯏ ꯇꯧꯔꯤꯗꯨ ꯀꯩꯅꯣ? ꯑꯁ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯅꯨꯍꯦ, ꯑꯃꯨꯛ ꯀꯞꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯃꯤꯟꯅꯩ꯫
asomdana David hoi kangusu onsinaduna wari watai sanaraga nok khedan leirami. Tanja aduda liklam hoisu koilangduna school gi nakanamada nokminaduna leibadu David na urami. Maduda David na asinupisa aidi nungsidehe masak nena ithithiradana sakna kakchariba magi maramdaginine khonthi taptai chagibado paisa su tingiba aina lamandi soidana khumdana to asumna numit adu makhoi khara amadi kaina dore haibagi nungai tabana kamina basu yauri class manungda thabal gi music ka tharaga thabal su chongi khara amana isai su saklami asumna numit tu masu haukhre exam gi larik kanna pagadaba matam aduda liklam gi hui adu na bahurakhi maduna hui aduna masangam dabagi wana leiba mataw adu liklamdi yengba ngamlamde taibang pumbagidi hui adu karishu leitaba ama oirabasu amuka taibang pumbagidi hui adu karishu leitaba ama oirabasu naitom pokchabi liklamgidi maga hek pokminaba manaw nupi oina khanjarami maram asina hui adu hospital da pusi harubada mabung adusu thabak lei haiduna chatri yaraktre mama suna aduna leibana chatminagadaba mi amata leiramde masida liklamna mama nabi amada call tawduna Jin Tambra aido nemanaki veterinary clinic ama leibaduda hojik lake nangdo ngahak tholakpa yagadra ai huido masangamdreba ibani amta yengminaruse hoi nang yoramdai da haro ai tholake asumna hainaduna liklamna magi hui bonbon adu phi amana konsinbiduna purakle keji nipan lumba hui adu kilometer 9 lapna leiba clinic adu yongnaba chatpada awaba masoi leisabi macha aduna lambi duda hui adu pamlaga chatpadu ubada lambi da chatliba misingna liklamda munna yengaduna chatki thongcha daba ngausinaba kharadi laknaramduna fau chatki adubu mapu pumba amuka adubu madu pumba liklamda changde magi haibabu hui adudang naba phabasini asumna clinic maya yoksilakadawri liklamga pau phongna khiba mamanabi aduda call tawduna Jin ai yawra nang tholo hoi nang main road ta leirabo leire lao sat asumna mamanabi adu thengnaraba tungda clinic aduda changduna bonbongi anaba layong sing adu doctor adu da hairami Doctor, nahandagi chaksu chade. Hanadi koichat ka chatlaga adum charang naraga leibane. Ngarangdagi di mapansu thokhidre. Adum kullaga leirame. Sayuksu kongoloina othai. Kamai tawduino sibo. Yani kashu tawra. Doctor aduna magi staff amada hidak maming khara haiduna hidak sing adu kapsina baharame. Staff nupi aduna liklamda Phazana hiphalo aduga makhut makhongdo fazilo aingonda mukchilakani ko phazana payo liklamsu bonbondu konboy kaiboy tawduna phazana thamlaba tungda nurse aduna hidak kaple drip amasu yale aduga liklamna bonbonda murum sonduna angang sese naba paradabani sidaidi machegi thawaise naba yade ko asumna bonbondu konsinduna mapira chenduna lei somdana doctor aduna wari saba horai noidi kailamdaino aidi kwa kaitheldaine mana swaidagi mama nabi adu swaidagi ne haiba duda doctor duna wa mathang hangduna wari saraga leire somdana liklamna bonbonda onsinduna drip yaliba adu loiba ngairami loishilakpada liklamna doctor aduda onsinduna doctor paisa di kya tarage ahan bagina 900 tare ko aduga hayeng dagina 400 nongmagi numit mangani di kemta pizza basuya de ko hayag liba paisa adu tabada liklamde sorhon mangamlamde makhutta lupa chatruk tagi hena suyawde doctor aduda haijaduna lupa chatruk tu piramduna tholakle mama nabidusu mayimdu changhawri liklamna huyadu pamduna yamna wana halaklami mayum yawbaga changadaba paisa sing adu mama da hairami
Mathanggi numittadi private layengba ngamlaroi haiduna government gi hospital da liklamga mabungga chattuna hui adu purakle. Asumna hui adugi wakhalda liklamdu lairik pabaga changlamde. Kanagumba kharanadi hui asi khakkidamaktabu haiduna hairambasu yai. Adubu liklamgidi hui adu liklamgi minok amagi maram oijaribani. Hui adubu yenglaga imungdugi mi khudimang momon minok tamba ngamjaribani. Maram asina hui adu liklamgidi mi amadagi suhena lumna laujai. Matamnadi asum hauki adubu hui adudi phaba kauba leite. Henadum nongma nongmagi soksilai. Doctor asu karimta pizaganu haibadagi makhoisu karisu pijaramde. Adubu hui adudi chaningbana ngaurami. Liklam hoisu hui adugi matauda magi mangda karigumba mata chaba ngamlamde. Lanjadaba manba matau sengnaba thamoy amadagi amakpa yaudraba mityengduna yenglubada nungsiroidabagi maramsu leiramde. Adubu laibak thibadi hui adu nongma nongmagi asum masa sonba henjilai. Chatpa fauba phajana ngamlaktre. Adubu hui adu purakpa kuidringaida imungda mathi mayung phaijanbada makhoina phuduna imungda yade haibagi hainabi asi huinau oiringaidagi tambikhibana hui adu phanayamna ngamdraba fauba masadu phara haiduna mapanda thokhi. Maduni bonbongi khwaidagi nukshiba liklamgi punsida kauba ngamloidaba tangkak. Asomdana Pritina Rahulda nongma nongmagi irang sum hojilami. Adubu mana tauriba irang adu Rahuldadi mit tangba amagi mangda jagoi saba oina thoi. Nongma Rahulna magi uncle Gambirgi garden da famduna liklamga makhoyanigi wakhal sagattuna leiringai. Pritidu changsilaktuna Rahulgi nakanda sat phamjilai. Kay wakal khalino mut kayam nungaiba malida. Handakti khara nungai haitare. Kay maramge Rahulna usittana nanga tholai bro chalo saida ai nakta tumin lege. Pritidu khangsak sauraktuna nang aise kayoinoge ha aise nupana ga yam pambidaba manbro. Peri tauduna amo aigondabu kayawat palege ba. Rahulna karimnabagi mawongda nasana nasase yam fazai khanjairaba nangise. Yengningdeko kaidnam chalakapucho nang taurido ai hainade. Rahuldo ase haiduna mathanta amuk murum sonjai. Mana phajani phajadana aigido yobusu ngamloidabda. Nungaitabigasu tauri. Ikaibasu khangde sina pise. Aina mangondaga tauriba mawongse liklamdaga tawboramadi hana igonda hanna fogengaroi. Adubu mai mawongse liklamna tawboramadi kayada laibuk phaba mi oijaramgadab. Adudi nati sekpi manbijin oina ngawsilaktana mutkase pungchai hekjai. Asumna murum sonduna hanna fawba yenglamdana changkre. Rahul amuksu nangse yam nungsi. Amuksu yam sauningi. Yam phuningi. Ai khangeba nangna imphaldagi liklam haibra kaino aduda yam ngaujai haba. Adubu ainasu nangbudi aduki matik pamjai. Aina pamjaba aigi punsigi khongloi oibada khwaidagi matik jabase nangna tana phangani haiba thajatri. Aisu Pritinida punsida aigi oige khankhiba aina pamkhiba mata phangdana toktri. Toksu tokloi aduga aina wasakle nangbudi aigi oidana tokloi. Liklamgumbi kaya tholaklabasu Rahulbudi aigi oigani. Aina aigi oyo haijabasida yadrabanina mullaga oiba taridana aduga phangdabasu yaroi. Asumna Pritisu Rahulbu magi oidaba yade haina chap yungna lepkhre. Somdasu Rahulsu liklambu lawgani haiduna nungaiba manglanamada tauduna hingli. Asomdana liklamdi magi hui adu naba sumsum henjilakpadagi wakhal yamna wana leirami. Hui adu chak charaktabasu kuire. Doctorna chak chaba yarabra yengo haiduna pizabada chak tu chaw haiba yadre.
Konadi hui aduna nariba adu mida hairagana brain tumor gumba yamna aruba kanba ngambagi chance yamna nemba laina ama oiramki. Masadu sum sontharaklamani yararoi haiduna numit khudingi ayuk nungdang panaduna hui aduda ORS adu dropper tawduna pithaklami. Adubu nongma nongmagi pharakpadi lairadana masadi asum sontharaki. Liklamna hui adugidamaktani haiduna hotnariba mayamsi haidana kanadre. Nongmadi ising ichaw thokpagi school college pumba suti thadoklami. Maduda liklamdi laisisu laitabadi nate. Suti su thadokbire ngasidi bonbonga fazana laiminaba fangani. Asumna maadi wakhal nungaina lairami. Adubu tamba ngambra taibangi kumhai hayingna kari oini ngasina kari thokpa yai. Ayuk aduda liklamdu chak thongduna lairambani. Mamana bonbongi manakta phamduna laihawbani. Khanghaudana mamana liklam bonbon sibu sidauraba khangdine masa sibu iching chingine he. As kashu tawroi ba. Liklam su khangi bonbondu kuina hingba ngamlaroi haiba. Khangna numit khudingi isora chanbiduna hinglabadi haiduna pija pithak tawduna yamna wana hona jarakpani. Numit tudi isorna liklamgi thabak mayamasi yaman khari komhallage khallabra. Ngaihak tangduda bonbondu ngaihak masadu chinglamlaga sor hon khidre. Maduda liklamgi mamadu kanna kablai. Liklamna thitlaga thamba ORS tu thakpaloiba numit adumaktani bonbona laikhidaba adu. Numit adudi imunggi miyoi ahumak suna laiba numitni. Liklamsu kapna chakto adumak thongli. Mama su office satkre. Mabungna bonbona du phumjinkre. Numitu makhoi loinamak yamna kappi. Asumna numitu su hawkre. Bonbon laitraba matung imungdu hanagumna nungaiba imung oikhidre. Momon minok ama noknabagi maram yawkhidre. Bonbonbu numit khudingi ningsingduna numit khudingmakta awabagi numit ngakta ngaikhi. Tamba ngambra ngarang wakhiba mahak adu ngasiso adumak wagani haiba laibra. Punsibu oihaningba mawongi wari oihanba yagadra. Kanana khangani mathangda kari amu orakani haiba. Story Collection channel asibu like, share, subscribe, comment sungsoi soidana tawbiramo. Soi khilan khiba yawrabasu viewers khudingmak na ngakpiyu.